lamdam asida ising ichawgum hangalagliba illegal immigrants sing lakshinabagidamag atubada NRC update tawduna chana hangadabani haiba demand tawraduna ngasi mahairui lup taruki luching makhada mahairui singna khongjang jangsinkrei tongan ba college amasung school gi mahairui kyana saru yaduna jangsin khiba khongjang adu Imphal college tagi hauraga Imphal gi Rajbhavan damna chatki Manipurda NRC chana halu mitop sing khandoktuna maram damda halan ko amade mitop na mapu saba yaroi haibana chingba slogan kya lautuna lakhiba mairoi singi khongchana du Rajbhavan gi get yobaga mafam aduda famjinduna makhatana protest thakhi loinana pendabagi kholau kya so mairoi sing aduna lauki ngasigi khongjang adugi matangda mairoi luptaru ki wangang loi mayengbam somorjin hai lamdam asida illegal immigrants sing isingi chawgum hangalaktuna ipai pu singna thambiramba lam kya mangsilaklei Pibam asidagi kannaba haiduna matam kayagi mamangdagi lamdam asida NRC update tawduna chana hallu haina CSO mahairui lup amadi miyamna akanba kholau kya lautuna lakhi laibak thibadi hiram asigi matang da state amasung central government na ngasi fawba masak thokpa thabak amata laukalaktri handakta more police ki SDPO CH Ananda Kumar nongwaina kaptuna hatraba matung state force ki masing yamlaba personal cam afam aduda changsinduna operation sathaba matamda Myanmar macha kuntragani thoi fagat pangamki masina hauzik Manipurda thokliba irang asigi kudong chaba lauraga population invasion tawrakle haibasi mayek laraba kudam ama oirakle amaromda megitang ahumdagi irang thokraba matung state amadi central government na Churachandpurda illegal immigrant kaya yamna leiri haiba thidoknaba khongthang lokhatana leiri sathariba lanasigi manungda population invasion tawraktuna mitei haiba furup asi muthanaba atamnana lanama su sathare haibasi oirakliba fibam sing asina kudam oire su chanariba kuki gi lalholup sing designated camp sing da leiramdre haiba wafam ama su thorakli matang asida irang asi hogalakpa matamda Manipur gi security advisor yauna state amadi center na su chanariba kuki lalholup singi kadar masagi designated camp te leiri haina fongdokiba wafam adu miyamda chawna minambani asigumba minambagi thabak makhatana chathabiganu haina mayengbam somorjina makhatana fongdoki maitaina amadi laibiri bakang pro khrimamna singna riba se masi tumina kasu toy maram asina akoina ngasi mafam mithe laktana mairoi mayamga akoina demonstration tawjari base state government na state asida NRC se taseng na update torkanda masi akoi mitop singje khangtokpa amadi masa masagi lamda hanunigina thabak athum matanda pakhakadamani loinana center government su masi tawnana bagideng si government na sigi asugumba akoi tofam tofam mamse tawnana bagi center government to state government na khudakta amadi athum matamda thabak tawnana bagidang haigedabani tasangedabani natragadi akoi khungjagase hen kanjan ba khungjang sangchalakani masigi damakta akoi siam sarul lei miyana su asugumba hen kan khungjang sangchalakpada saruk याबिना बग सेम साबन लैबिहु हाइदना मरो मagi